Hairang Lairang Channel na mayamgidamakta pujarakliba Malaysiagi Pungawari Sultan na Huranbada may onsilakpa. Matam kuirabagi mamangda Yubrasa Malayrami. Mapa siraba tungda machabu Sultan haplami. Luhuk hek ukhiba tungdagi Sultan du Darbar sangda kaidongaydasu chatlamde. Maram aduna thabak thauram pumba Mukhya Mantri amasung Sibhai Singna pangthoklami. Laibaki maramda Sultan duna thausaadabaduda Mantri Sing adu nungairamde. Noma Mukhya Mantri magi mayumda Mantri Sing amasung Sibhai Sing loinamak kauraga makhoigi laingak ningthauna Darbar sangda laktabaduda Laibaktu kari thokadage amasung mamingta oina lairaba Sultan micham prajana uba phangdabadugi matangda makhoi mayamdagi asengba mot hanglami. Mukhya Mantri maru oina makok thongba sing loinamak barton tauraga kauduna mifam taunaba amasung masagi mathauda thausadraba Sultanbu khubam lauthoknaba aduga magi mahutta Mukhya Mantri oinaba khanaba yai haiduna hairami. Asumna khanabadu arakpa makhaidu yanaduna Mantri Sing amasung maruoiba Sibhai Sing loinamak pau tharami. Hainakhiba numitta Mukhya Mantri hi mayumda mifam tauduna Sultan du mafam lauthoknabagi maramda khanarami. Adubu makhoi warepnaba ngamdabadagi numidang khuding mifam taurami. Mifam khudingi khanabadu isilami adubu wareptudi mathangi mifamda yaithoklami. Konungdagi mapan amukta thoklaktaba Sultan du nongma nungthil amada konung manungda khonjel ama tarami. Khonjel du gyan 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 haiduna tarami. Makhol du tabadagi Sultanna minay nupi ama kauksinduna Gyan yoliba nupadu kauksilau hairami. Minay nupi adu Sultangi ka thadokduna konunggi thongalomda chatkirami. Mafamduda mana lichaina ngaduna chatpa yamna waraba ahal oiraba nupa ama urami. Magi masam amasung makoidu punggaw ngawre. Minay nupiduna ahalduda Sultana kauri. Sanbiduna changbirau hairami. Ahal oiraba nupadu chingnadana konungda changlaktuna Sultangi kada changlaklami. Ikai khumnaba utladuna ahalduna hairami. Ngakpigani sanaibungo. Sanbiduna karigidamak aibu kauba. Minay thabiraklibano haibiyu. Sultana hairami o ahal nangna yolibadu karino aingonda hayu. Ngakpigani sanaibungo aidi gyan yonjabani ahalduna paukumbirami. Karamba makhalgi gyano nangna yolibadi Sultanna hanglami. Ngakpigani sanaibungo aina yonjariba gyan singadudi tumbadagi haugatpana phai haugatpadagidi leppana phai leppadagidi chatpana hena phai haibasini. Sultanna hanglami masigi mamaldi kayano. Ngakpigani sanaibungo mamaldi sen amakhatani ahalduna paukhum pirami. Sultanna ahalduda mana hairiba paisadu pirami. Ahalladu paisadu puduna kadagi mapal thoktuna chatkirami. Ahing nongyaida Sultanna ahaldudagi tambadu orairami amasung haugatuna mafi amanba ama puthoktuna setchillami. Sem saba loiraduna Sultandu konunggi sumangda adudagi konunggi akoiba mapanda thokkirami. Mapanda Sultandu amamba marakta chatlami. Adudagi khara chatlaba matungda amamba maraktuda phimu setpa nupa ahumkhak magi mamangda chatpa urami. Sultanna ugi marumda masa lotladuna makhoina ngangnaribasing adu tarami. Huranba nupa makhoi ahumdu
ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯅꯥꯅꯣ ꯈꯪꯂꯗꯨꯅ ꯂꯣꯛ ꯈꯨꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯑꯅꯤꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯩ, ꯑꯍꯨꯝꯅ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯐꯩ, ꯃꯔꯤꯅ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯐꯩ"꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕꯁꯤ, ꯃꯔꯤꯁꯨꯕꯗꯨꯗꯤ ꯀꯅꯥꯅꯣ"꯫ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯂꯣꯠꯐꯝꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯃꯔꯤꯁꯨꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯨ ꯇꯧꯅꯕ ꯋꯥꯁꯛꯂꯤ"꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯕ ꯌꯥꯔꯦ, ꯃꯥꯡꯗ ꯊꯣꯔꯛꯂꯣ"꯫ ꯁꯨꯜꯇꯥꯟꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯏꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯐꯪꯗꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯌꯨ"꯫ "ꯑꯩꯈꯣꯏ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤꯗꯤ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ"꯫ ꯁꯨꯜꯇꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯅꯪꯅ ꯃꯗꯨ ꯐꯩ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯁꯤ꯫ ꯃꯌꯨꯝꯗꯨ ꯑꯩꯈꯣꯏꯗ ꯇꯥꯛꯎ"꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯥꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯁꯛꯇꯤꯗꯨ ꯈꯪꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯆꯪꯕ ꯉꯝꯅꯤ ꯊꯥꯖꯗꯦ"꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯕꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯇꯨꯝꯍꯟꯕ ꯉꯝꯒꯅꯤ"꯫ ꯑꯅꯤꯁꯨꯕ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯁꯣ ꯂꯣꯟꯕ ꯊꯣꯡ ꯍꯥꯡꯕ ꯉꯝꯃꯤ"꯫ "ꯍꯨꯏꯅ ꯈꯣꯡꯂꯛꯂꯕꯗꯤ ꯑꯩ ꯈꯥꯝꯕ ꯉꯝꯃꯤ"꯫ ꯑꯍꯨꯝꯁꯨꯕ ꯍꯨꯔꯥꯟꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯌꯨ"꯫ "ꯑꯩ ꯑꯁꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ"꯫ ꯁꯨꯜꯇꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯁꯤ"꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯌꯦꯠꯅꯗꯅ ꯁꯨꯜꯇꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗꯨ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯌꯨꯝꯗꯨ ꯊꯥꯎꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯨꯜꯇꯥꯟꯕꯨ ꯈꯨꯕꯝ ꯂꯧꯊꯣꯛꯅꯕ ꯋꯥꯇꯥꯅꯕꯒꯤ ꯑꯔꯣꯏꯕ ꯃꯤꯐꯝ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁꯨꯜꯇꯥꯟꯕꯨ ꯃꯐꯝ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯂꯧꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯨꯝꯗꯕꯗꯨꯗ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯑꯅꯧꯕ ꯂꯣꯏꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯃꯇꯝ ꯂꯥꯛꯂꯦ, ꯃꯤ ꯇꯨꯝꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯣ, ꯑꯩꯈꯣꯏ ꯊꯦꯡꯊꯔꯣꯏꯁꯤ"꯫ ꯂꯨꯆꯤꯡꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯕꯗ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜꯗꯨ ꯂꯣꯟꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯗꯨꯗ ꯁꯣ ꯍꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯁꯛꯈꯪꯗꯕ ꯃꯤ ꯃꯔꯤꯗꯨ ꯃꯥꯒꯤ ꯃꯄꯨꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯎꯕꯗ ꯍꯨꯏꯗꯨꯅ ꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯍꯨꯝꯁꯨꯕ ꯍꯨꯔꯥꯟꯕꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯛꯇꯤꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯪꯍꯧꯗꯅ ꯍꯨꯏꯗꯨ ꯈꯣꯡꯕ ꯂꯦꯞꯂꯝꯃꯤ꯫ ꯊꯤꯟꯊꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯁꯨꯜꯇꯥꯟꯗꯨꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯗ ꯌꯨꯝꯒꯤ ꯀꯥꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯕꯗ ꯁꯨꯜꯇꯥꯟꯗꯨ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯇꯦꯕꯜꯗ ꯆꯈꯥꯏꯔꯤꯕ ꯆꯦꯖꯦꯠꯁꯤꯡ ꯑꯗꯨ ꯄꯥꯕꯗ ꯃꯊꯧ ꯆꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯁꯍꯤ ꯇꯧꯕ ꯑꯃꯁꯨꯡ ꯑꯉꯝꯕ ꯈꯔꯅ ꯁꯥꯈꯤ ꯑꯣꯏꯔꯒ
ꯍꯧꯅ ꯈꯪꯗꯕ ꯆꯤꯊꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯜꯇꯥꯟꯗꯨꯅ ꯃꯗꯨ ꯂꯣꯠꯁꯤꯜꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯎꯄꯨꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯜꯇꯥꯟꯕꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝ ꯑꯍꯥꯡꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯩ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯅꯝꯂꯒꯦ꯫ ꯑꯩ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯪꯅꯕ ꯉꯝꯅꯕ ꯀꯔꯤ ꯈꯨꯗꯝ ꯊꯝꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫" ꯋꯥꯈꯜ ꯑꯃꯗ ꯎꯊꯣꯛꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯌꯦꯟ ꯃꯇꯨ 4ꯈꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯌꯦꯟ ꯃꯇꯨ 4ꯁꯤ ꯂꯩ꯫ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯃꯝ ꯂꯧꯅꯔꯒ ꯑꯩꯈꯣꯏ ꯀꯣꯛꯌꯦꯠꯇ ꯊꯦꯠꯅꯁꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯕ ꯉꯝꯒꯅꯤ꯫" ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨ ꯌꯦꯟ ꯃꯇꯨꯗꯨ ꯑꯃꯃꯝ ꯂꯧꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅ ꯃꯇꯨꯗꯨ ꯀꯣꯛꯌꯦꯠꯇ ꯊꯦꯠꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯨꯔꯥꯟꯄꯣꯠꯇꯨ ꯁꯔꯨꯛ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ, ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯁꯔꯨꯛ ꯂꯧꯈꯤꯕ ꯐꯩ꯫" ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯕꯗꯨ ꯂꯧꯔꯣ ꯑꯃꯁꯨꯡ ꯅꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯔꯣ꯫ ꯑꯩ ꯃꯗꯨ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫" ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯀꯔꯤꯁꯨ ꯂꯧꯗꯅ ꯆꯠꯈꯤꯕꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯗꯨ ꯀꯔꯝꯕ ꯃꯤꯇꯥꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅꯔꯝꯃꯤ꯫ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯔꯨꯞꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯉꯛꯏ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯗꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯅꯥꯁꯨ ꯁꯤꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯁꯛꯇꯤꯗꯨ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯁꯤ꯫" ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯁꯔꯨꯛꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯌꯦꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯐꯪꯅꯔꯗꯨꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯂꯧꯊꯣꯛꯂꯒꯗꯕ ꯁꯨꯜꯇꯥꯟꯗꯨ ꯀꯣꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯃꯟꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯗꯨꯅ ꯏꯔꯨꯖꯔꯝꯃꯤ ꯑꯃꯁꯨꯡ ꯆꯔꯥ ꯋꯥꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯜꯇꯥꯟꯗꯨ ꯗꯔꯕꯥꯔ ꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯨꯡꯂꯕꯗꯨꯗ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤ, ꯁꯤꯐꯥꯏꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯑꯉꯝ ꯃꯊꯧꯁꯤꯡ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯝꯃꯤ ꯑꯃꯁꯨꯡ ꯂꯥꯎꯊꯣꯛꯂꯝꯃꯤ, "ꯑꯩꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯒꯦ? ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯟꯅ ꯇꯩꯅꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ꯭ꯔꯥ?" ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯉꯛ ꯅꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯝꯃꯤ, "ꯉꯥꯛꯄꯤꯒꯅꯤ ꯁꯅꯥ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯅ ꯐꯖꯅ ꯍꯣꯠꯅꯔꯤ꯫" ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯒꯤ ꯃꯔꯣꯜꯗꯨ ꯈꯪꯂꯕ ꯇꯨꯡꯗ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯑꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯍꯨꯝꯈꯛꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ, ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯏ꯫ ꯑꯩꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛ ꯀꯧꯔꯛꯎ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯑꯩꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨꯕꯨ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯕꯤꯆꯥꯔ ꯇꯧꯗ꯭ꯔꯕꯗꯤ ꯄ꯭ꯔꯖꯥꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯁꯦꯡꯕ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯎꯈꯠꯄ ꯌꯥꯏꯐꯕ ꯂꯣꯏꯅ ꯃꯥꯡꯂꯒꯅꯤ꯫" ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨ ꯉꯛ ꯅꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯄꯥꯡꯊꯣꯛꯅꯕ ꯗꯔꯕꯥꯔ ꯁꯪꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫
ꯗꯔꯕꯥꯔ ꯁꯪꯗꯒꯤ ꯃꯄꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯄꯥꯎ ꯆꯦꯟꯕꯁꯤꯡꯗ ꯃꯤꯁꯤꯡꯗꯨ ꯂꯥꯛꯅꯕ ꯍꯥꯏꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯄꯥꯎ ꯆꯦꯟꯕꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯨꯜꯇꯥꯟꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡꯗ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯑꯍꯜ, ꯑꯉꯥꯡ, ꯑꯆꯧ ꯑꯄꯤꯛ ꯂꯣꯏꯅꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯔꯕꯥꯔ ꯁꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯕꯗꯨ ꯎꯔꯗꯨꯅ ꯃꯤꯌꯥꯝꯗꯨꯅ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯦꯟꯗꯨ ꯊꯦꯠꯄ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯗꯨꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯂꯨꯆꯤꯡꯕꯗꯨ ꯂꯥꯛꯇꯕꯗꯨꯗ ꯁꯨꯜꯇꯥꯟꯅ ꯍꯪꯂꯝꯃꯤ, "ꯑꯩꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯃꯤ ꯂꯣꯏꯅꯃꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯌꯨ"꯫ "ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯂꯣꯏꯅꯃꯛ ꯂꯥꯛꯂꯦ", ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ, ꯃꯤ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯤ, ꯃꯍꯥꯛꯄꯨ ꯀꯧꯔꯛꯎ"꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯪꯒꯠꯂꯝꯃꯤ, "ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯅꯨꯄꯥꯗꯨ ꯊꯤꯖꯔꯨꯔꯒꯦ"꯫ ꯃꯗꯨꯗꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨ ꯁꯤꯐꯥꯏ ꯈꯔ ꯂꯣꯏꯅꯗꯨꯅ ꯗꯔꯕꯥꯔ ꯁꯪꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯥꯡꯕꯨꯗꯨꯅ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯗꯨ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒ ꯂꯣꯏꯅꯅ ꯗꯔꯕꯥꯔ ꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯑꯇꯩ ꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯂꯥꯛꯂꯦ ꯈꯪꯂꯕ ꯀꯥꯟꯗ ꯍꯥꯏꯔꯝꯃꯤ, "ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯐꯥꯏꯁꯤꯡ, ꯀꯣꯛꯌꯦꯠꯇ ꯌꯦꯟ ꯃꯇꯨ ꯊꯦꯠꯄ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯐꯥꯎ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯅꯕ ꯉꯝꯗꯕ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ"꯫ ꯄꯟꯊꯗꯅ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯃꯇꯨꯡꯗ ꯍꯦꯛ ꯄꯨꯟꯁꯤꯟꯕꯒ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, "ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯤꯡ ꯑꯁꯤ ꯐꯥꯁꯤ ꯇꯧꯐꯝꯗ ꯄꯨꯈ꯭ꯔꯣ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯜꯂꯨ"꯫ ꯃꯈꯣꯏꯕꯨ ꯄꯨꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯄꯨꯈꯤꯅꯨ ꯃꯔꯝꯗꯤ ꯃꯔꯤꯁꯨꯕ ꯍꯨꯔꯥꯟꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯈꯤꯁꯤ"꯫ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯜꯇꯥꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯌꯦꯟ ꯃꯇꯨꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯃꯍꯥꯛꯀꯤ ꯀꯣꯛꯌꯦꯠꯇ ꯊꯦꯠꯆꯤꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯍꯤꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯇꯨ ꯁꯨꯜꯇꯥꯟ ꯃꯁꯥꯃꯛꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯜꯂꯦ", ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ "ꯑꯩꯈꯣꯏꯗ ꯑꯁꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯈꯤꯕꯅꯤ"꯫ ꯂꯨꯆꯤꯡꯕꯗꯨꯅ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ "ꯍꯧꯖꯤꯛ ꯅꯍꯥꯛ ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯄꯅ ꯐꯔꯒꯅꯤ"꯫ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯕꯨ ꯉꯥꯛ-ꯁꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯁꯤꯐꯥꯏꯁꯤꯡꯅ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯉꯥꯛ-ꯁꯦꯟꯕ ꯅꯨꯄꯥꯗꯨ ꯗꯔꯕꯥꯔ ꯁꯪꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯈꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯊꯧꯔꯝꯃꯤ꯫ ꯉꯥꯛ-ꯁꯦꯟꯕ ꯅꯨꯄꯥꯗꯨꯅ ꯃꯤꯍꯥꯠꯄ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯎꯔꯝꯃꯤ꯫ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯉꯥꯛ-ꯁꯦꯟꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯂꯥꯛꯄꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯏꯟꯅꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯉꯥꯛ-ꯁꯦꯟꯕ ꯅꯨꯄꯥꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪ ꯑꯗꯨ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯐꯥꯁꯤ ꯇꯧꯕ ꯅꯨꯄꯥꯗꯨ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯃꯈꯨꯠ ꯄꯨꯟꯕ ꯊꯧꯔꯤ ꯑꯗꯨ ꯄꯨꯟꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯉꯥꯛ-ꯁꯦꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯗꯔꯕꯥꯔ ꯁꯪꯒꯤ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯁꯨꯜꯇꯥꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯊꯥꯖꯔꯕ ꯃꯔꯨꯞ ꯑꯍꯨꯝ, ꯍꯧꯖꯤꯛꯃꯛ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨ ꯐꯥꯔꯣ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯊꯥꯔꯨꯕ ꯃꯤꯍꯥꯠꯐꯝꯗꯨꯗ ꯄꯨꯔꯣ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯨ꯫ ꯑꯀꯛꯄ ꯃꯁꯥꯗꯨ ꯃꯍꯥꯛꯀꯤ ꯏꯗꯨ
ꯇꯩꯁꯤꯜꯂꯒ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯗ ꯍꯨꯟꯗꯣꯛꯂꯨꯁꯣ꯫ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯁꯨꯜꯇꯥꯟꯒꯤ ꯌꯥꯊꯪꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯑꯅꯤꯡꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯟꯇ꯭ꯔꯤ, ꯁꯤꯄꯥꯍꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯉꯝꯕꯁꯤꯡ, ꯑꯩꯍꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯕꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯤꯌꯝ ꯆꯨꯝꯗꯦ ꯑꯃꯁꯨꯡ ꯑꯩꯍꯥꯛꯄꯨ ꯐꯝ ꯂꯧꯇꯨꯅꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯍꯤ ꯌꯥꯎꯕ ꯆꯤꯊꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩ꯫ ꯃꯈꯥ ꯇꯥꯕ, ꯃꯍꯥꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛꯁꯤ ꯃꯥꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯁꯥꯟꯇꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯅꯨꯄꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯥꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯔꯥꯟꯕ ꯃꯤꯅꯝꯕꯕꯨ ꯁꯨꯝ ꯍꯤꯡꯍꯟꯗꯨꯅ ꯂꯩꯕꯕꯨꯗꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯑꯃꯁꯨꯡ ꯑꯉꯝꯕꯁꯤꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯑꯔꯥꯟꯕ ꯇꯧꯕ ꯑꯃꯁꯨꯡ ꯁꯨꯜꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯕꯦꯚꯥꯔ ꯀꯥꯏꯕ ꯀꯩꯗꯧꯉꯩꯗꯁꯨ ꯇꯧꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯅ ꯂꯧꯖꯔꯤ꯫ ꯑꯜꯂꯥꯍꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯁꯤꯈ꯭ꯔꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯃꯍꯨꯠꯇ ꯍꯨꯔꯥꯟꯕ ꯂꯨꯆꯤꯡꯕꯁꯤꯅ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕ ꯑꯅꯤꯁꯤꯅ ꯑꯩꯍꯥꯛꯀꯤ ꯏꯁꯥꯒꯤ ꯉꯥꯛ ꯁꯦꯟꯅꯕ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯨꯜꯇꯥꯟꯗꯨ ꯗꯔꯕꯥꯔꯁꯪ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯗꯨꯃꯛꯇꯗ ꯁꯨꯜꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛꯇꯨ ꯁꯥꯟꯇꯤ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ